मिनिस्टर राजनाथ अमदी फाइनेंस मिनिस्टर निर्मला सीतारमण गा उनखरे। लेंगाक मनुंगदा लुचिंगबा सिनबगी इरांग कंखलकलबसु बीजेपी मणिपुर प्रदेश की प्रेसिडेंट भवानंदना केकू लोतुना लेखिबदा मियामना पेनद्रे। इलेक्शन की कोड ऑफ कंडक्ट लेरिंगे मनुंगदा वर्क समदि पावर दगी यामलबा सेनफम अमा लौथोकी हैबसी चीफ मिनिस्टर ना खंगफम थोई हाइना एमपीसीसी की प्रेसिडेंट गाइखांगमना हाइख्रे। अमदि लाइरबगी पनखै मखादा लेबा इमुंग 13 दा नौना साबा लोइरबा युम एमएलए मीराबाईना खुसिनखरे। खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिबा पुनमपु एलिजाबेथ ना तराम नोकचरी हौजिक मियामदा पाउ संदोकना पिजरी। हौजिक न्यू दिल्ली दा लेरिबा चीफ मिनिस्टर एन बिरेना ngarang यूनियन मिनिस्टर प्रहलाद सिंह पटेल अमदी किरण रिजिजू उनखरबा मतुंग ngasi यूनियन मिनिस्टर ऑफ डिफेंस राजनाथ सिंह उनखरे। ngasi ayu यूनियन डिफेंस मिनिस्टर राजनाथ की मयुमदा पुंखाई अमरोम हेना उनादुना वारी सानखिबादुदा करी वाफम सिंह खनखिबगे हाइबा खंगबा ngamdri। अमरोमदा यूनियन मिनिस्टर ऑफ फाइनेंस अमदी कॉर्पोरेट अफेयर्स निर्मला सीतारमण गसु ngasi चीफ मिनिस्टर एन बिरेन गा उनखरे। मखाताना भारत की प्राइम मिनिस्टर उननबगी अयाबा लौनबा ngaiduna लेरी। हौजिक होइरिबा लेंगा की चरांगनबा तंजा असिदा बीजेपी मणिपुर प्रदेश की प्रेसिडेंट ओइबता नतना राज्य सभा की एमपी सु ओइरिबा खेत्रमयुम भवानंदा कदाइदा लेखरबगे हाइना लमदम असिगी मियामना हंगनबा होरकले। बीजेपी ना लुचिंगबा चुंगसिनबा लेंगाक मनुंगदा लेंगाक शासन मपुंग फाना पांगथोक्तबगी अचौबा ममी ताबगा लोइनना लुचिंगबा सिंदोकनबगी अफोंगबा लालोंगसिंग चथनरकपदगी लेबाक पुंजाव थिलकलबा मतम असि फावबदा बीजेपी मणिपुर प्रदेश की प्रेसिडेंट ओइरिबा खेत्रमयुम भवानंदना प्रेसिडेंट अमा ओइबगी तौफम थोकपा मथौ अमत तौदना तुमिना लेसिलिबा असि करिगिनो हाइबा अचौबा वाहंग अमा ओइरकली। मपी मपा ओइबसिंगना मखा थाबसिंगबु तासिन खोमजिनबा ngamdaba असिमक हौजिक लेरिबा नंपाक तानबगी लांजंग असिदा माइकई अमदा लेपलब्रा हाइनसु मियामना हंगनरकली। लेबाक असिदा लेंगाक शासन पाइबगा लोइनना पार्टी अमा ओइबगी चना कांगलोन लेना ngasi फावबा पार्टी मनुंगदा चरांगनबा थोकलबा फावबा पार्टी की चना कांगलोन की मतुंग इन्ना करिगुम्बा खोंगथांग अमा फावबा लौखत्तना पार्टी की प्रेसिडेंट ओइरिबा भवानंदना येंगदुना लेथोकपा असि अचुम्बा खोंगथांग नते हाइनरकली। इलेक्शन की कोड ऑफ कंडक्ट लेरिंगे मनुंगदा वर्क समदि पावर दगी यामलबा सेनफम अमा लौथोकी हैबसी चीफ मिनिस्टर ना खंगफम थोई। सरकार पाइरिबना सरकार मसादा एनक्वायरी तौबा हैबसी सेट असिगिदी यामना तांगना थोकपा थौदोक अमनि हाइना एमपीसीसी की प्रेसिडेंट गाइखांगमना फोंदोखरै। ngasi बाबूपरादा लेबा क्वार्टर दा पांगथोकपा पाउगी मिफम अदुदा गाइखांगमना मखा तारदुना सेट असिगी बजेट सेशन लोइखिदुना चौखत खोंगथांगदा अकनबा मिटयेंग थमदुना होनागदबा मतम असिदा फम मुनबगी अमदी लुचिंगबा सिनबगी माइकैदा ओनसिंदुना लेबा असिना सेट असिगी चौखत माइकैदा चाउना थिंथहनगनी। मसिना सेट असिगी मियामदा अचौबा चैथेंग अमा पीरगनी। हौजिक स्टेट असिदा पॉलिटिकल अमदी फाइनेंशियल क्राइसिस चाउना मायोकनदुना लेरे। सीएलपी की लीडर याउना कांग्रेस पार्टी दा हानादगी लाउदुना लाख्रबनी असेंबली दसु हाइखिबा लेख्रबनी। सेट असिगी सेल थुमगी फिवम असि ngasi तारिबा दशा असि तारक्त्रिंगै ममांगदा चेक्सन वा थमख्रबनी अदुबु सरकार असिना लौखिदे। हौजिकती यामलबा सेनफम अमा याउना लुपा क्रोर चनीगा हुम्फुत्रा मरी रोमगी चांगदा ओवरड्राफ्ट तारे हाइदुना आरबीआई ना थिंगजिनख्रे। स्टेट असिगी इतिहास आरबीआई ना पैसा काइथोकपा याररोय हाइदुना चे इरकपा हाइबसी हंदकी असिना अहानबा ओइगनी। मरम असिना इलेक्शन की कोड ऑफ कंडक्ट लेरिंगै पावर अमदी वर्क्सता यामलबा सेनफम अमा काइथोकी हाइबसी ताबदा अंगकपा अमा पोई। मतौ करमना एमसीएम की अयाबसु याउदना कोड ऑफ कंडक्ट मनुंगदा यामलबा सेनफम काइथोखिबनो हाइबसी चीफ मिनिस्टर खंगफम थोई। थौदो असिना पांगथोखिबा इलेक्शन अदुदा सेनफम अमा थाददुना इलेक्शन अदुदा मियामबु नमफुदा सिजनाखी हाइबसी मयेक सेंगना थबकना ताकले। हिरम असिगी मतंगदा सरकार की मखादा लेइबा ऑफिसर अमना एनक्वायरी तौहनगनी हाइबसी अचुम्बा फंगनी हाइबा थाजदे। अदुगी महुत्ता थबक्तगी पोथारबा हाई कोर्ट की जज अमना थिगत हलबदी अचुम्बा सोइदना फंगनी हाइना खल्ली।
Amoromda Rule of Business ki Article 166 Clause 3 ki matung ina Department in charge oriba Minister amana kaithokpa yaba senfam ase lupa crore ani faubani. Masidagi helabadi CM da thagat kadabani highway wafam Laina rule adubu violate tawduna yamlaba senfam lokthokpa haibasi unconstitution oide. Achoba scandal ama sarkar asida ngasidi thokliba crisis asi BJP gi imung manung gi wa orebasu athubada yasinana ba hona biu amadi state asigi development tawna bagi maikai da onsin biu haiki adu daitasi pumin na pham thoktra afafatta dais pumin na pham thoktra sema amana aduk chaurba scandal hajabata ko tuk chaurba pot ase inquiry committee ase officer ma da pibase justice tawgani habase thajaba wat marabandana sidi high level ki inquiry tawhanningi yam nungai honorable chief minister na lenga ka sinam se sigumba asoiba mayam ase mase puthok tan sum thok na ba hona bi ba attempt ase is a good very good attempt and a very welcoming attempt mase ayam thagatni sasonda governance ta yam akai ba pi mase punamak se thereby state ki interest natte state ki development thinte gani state ki recreation chatale radi even kari haini development natte all the activities of the governance grinding hold sukcha lip adu la pata radi adu gum la pa bagi mami du tai hejeba adu radi akhoi state ase yam wa ga da wa min na ga da ko adugumase thohanning Laira bagi pankai makada laiba masagi senthok lambi laizadaba mayum makai ningthina saba ngamjadraba khangalaba pasoi kendra gi manungda laiba miyoi singi yum kendra gi MLA AK Mirabai gi senthang makada saba loikharba yum taramathoi ngasi sangaduna masa da khusinakhrei Thauramaduga mari leinana MLA AK Mirabai na khongthang asi MLA ama oina tawfam thokpa amani khalaga paikhatpani makha tana su khongthang asi paikhatpaga loinana lambi thongda ahenba mityeng thamgani haiki ngasi khoina sangajariba yumse yum ngasi je trama thoini sangariba yum sing asi aikogi Bharat Sarkar gi housing for all haiba adumraba scheme dugi makada MLA local area development fund dagi aikoina hairiba yumsing ase sangana bagi damakta first phase second phase da hapkiba adungba yum trama thoini koi laiba income masagi income na mayum aikoi gi semga sagatpa ngamjadraba adugumlaba awana gi family singda basis tawraga ayamba yum singsi sarakpani loinana aikoi hauji paikhatliba aikoi gi scheme sigi makada lairiba panchayat ki thakta paikhatpanatana aikoi MLA local area development fund dagi ayamba hauji lairiba singasi paikhatlibasi handaki lakadoriba aikoi tamasigi manungda yum chamagi mathakta sanabagi damakta plan tauri Manipur Laingakna Agriculture Policy Semdabana Laumi Singna Matam Chana Hard Fangdabagi Awaba Asi Mayok Navani Haina All Manipur Progressive Farmers Association ki General Secretary W Inauna Fongdokre Association asina sinduna ngasi Manipur Press Club ta pangthokiba Laingaki Hargi Thausil asida amadi Laumi Singna Fangliba Chaitheng haiba hiramda pangthokiba khana neinaba amada Inauna makha taraduna Chahi khudingi oina Laumi Singna har fangdabagi awaba kaya mayok nariba asi thengkhang kaya rak surabasu Laingakna chapchaba thausil lama ngasi fauba semdana lairi haki ba har si tongan ba factor kaya dagi koina lamdam sida mamal henba amsung scarcity thokpagi problem sing mayong nei ai koina madugi oiba policy sing adu kari business ki oiba policy sing adu laitana bagi damta Manipur Laingakna apaba plan policy am pudokadabani All Manipur selected 2,000 candidates of Police Constable Civil Male 2013 batch na DPC ki fal lauthokrabasu ngasi chahi taret helak lava fauba appointment letter pidana leirakpagi mayokta ngasi candidate singna Kaisampat Laimajam Laikai Community Hall da wakat mifam chathakhibaga loinana warep ahum laukrei
Warepsing adugi manungda tha sigi kun manga fawbagi manungda mai paklaba candidate singbo appointment letter pidrabadi makha tana candidate singi imung manunggi miyoi sing yauna akanba khongjang sangsinba yauragani. Wakan mifamadu da saruk yakiba candidate ama oriba A Binoina BJP gi lenga asena matam kuina DPC haidoktana leiruraba matung Mamang chahigi December 22 da fal lauthokiba adugi damak lenga asibu thagali adum oinamak awaba kaya khangduna laklaba candidate singi appointment letter ngasi fawba pithoktana leiri masi athuba matamda pithopiu haiki sahi tare hena wajarlaba candidate amasung imung manung singi awabasi hajik fawba kohandri masina maram or kandada awaba hena hapadona tawre masina maram or kandada hajik paliba government asina macha singi amasung imung manung singi awabasi ubiduna athuba matamda thabak asibu join tohonbiu haibadi lakliba jun tha fawbagi date 25 fawbagi manungda appointment letter piduna imung manung singi amasung candidate singi awabasi kohanbiu aduga matung tawda thabak asibu haidok pibagi damakta BJP gi sarkar asibu matungda hena Mapangal Laiva Sarkar Obiu Haidana, Namkai Laitana, candidate sing Amasung Guardian Singi Makai Digi Tagat Pongdoksari. Masi Karibuba, date 25 Poki Manung Sida, appointment letter P the Bataga, the candidate sing Amasung Manungi Mio Single, Loiner Kandra, Democratic Obo Kongzang Question Zaganena, Sem Sabo Lozer. Paugi Marathana attend ba break amat losari. At Center, Kumja listing of a champion Marifum Dodi Honachai Kuntramanga Hena, Notice India Ahan hearing at Clinica Mo in the Club, now Kagi Infal Center, Mahangjare, TV Medifon Conjel, Loinana, Nil Kongum from the Tabangam, the Awaba Mayok Nedibana, Al Kudimak, Wabi Rugano, Nauka hearing at Clinic Nasimak Lension Directuna, completely invisible, water resistant, Amadi rechargeable Lodaba, digital hearing at Hapiu, Tabangam Pangalwana Badom Kangachana, Singles Powers at Tambio, I could lay from the Nagamapal Main Road, Sangam Lekai near Community Hall. Mobile number na 6000954159. Lakle Jun Taraganipan Kanglaipak Manipur ki mapari mamom loisingna Maraipak Kanjabagi Thawai Katkiba Numit Ningsing Hali Ngasisu Adungai Ing Kumja Lising Aniga Supna Amagi Thodokto Athoba Athobi Singna Yatakhiba Kanglagi Masaigol Kekrupat Hoglo Hauru Leipak Machasa Kekrupat Maikai Panglusi Kathuk Pagiwakalon Chesil Halusi Chahigi Thawal Taurusi Irecha Pumna Makna Saruk Yaminasi 18 the Great June Uprising Unity Day 2019 18 June Leipak Popanumit Kekrupat Infal. Aujin Jaripa Publicity and Invitation Subcommittee Observation Committee 2019. Pulse Fitness Arena, Fitness Unlimited, facilities available, combat cardio, steam room, aerobic, freestyle, dance workout, TRX function, TRX rip trainer, TRX suspension trainer, nutrition, shower, towel service, locker, gym floor, bootcamp, Muay Thai, yoga, cardio, etc. It is also an authorized distributor of imported supplements including Muscle Farm, Ultimate Nutrition, Gaspari, One Science, Granite and many more from Muscle House, India. Admission fee ₹1,000 only. General category ki oina tha amada lupa chanipan, tha ahumda lupa lising aniga chama, tha taruk ki oina lupa lising mari, sahi ki oina lupa lising taruk ka chaunga. Dynamic Movement Training DMT ki oina tha ahumda lupa lising mapan, tha tarukta lupa lising taraga mga, sahi ki oina lupa lising Offer 40% discount for the first 20 members only for Dynamic Movement Training DMT. Kudong saba si lobina bagdamak ngasimak langsin biro Pulse Fitness Arena, Gobindazuri Road, Palace Compound, Imphal East. I quick contact number 9711730877 amasung 038524411143. Breaking matong dataram nokchari. Lakliba Thasiki Kunitoi degi Kuntaruk Pawa Guwahati gi Nilachal Chingda Leiriba Kamakhya Imagi Laifam Lenda Ambubasi Mela Pangthok Lagani. Mela asigi namak malemgi tongan ba mafam dagi lakpa lining ba kaya imagi laisangda thunglaba hokre amasung administration na akanba section thaurangi thabaksing lokhatpa hokre.
Uttar Pradesh ki tongan mafam da sitkhiba akha arau yauba uful puba nonglei nushita mioi tara tare lekhidre pawasina haribadi Siddhartha Nagar da mioi mari Dioria da ahom Basti da ahom Balia da mioi ani Azamgarh Kusinagar Maharashganj Lankhimpur amadi Pilivita mioi amamam nonglei nushit aduda lekhidre Amaromda Siddhartha Nagar da Tinnakopa Pakhan ama kintharakpadagi Rahim kauba sinmi ama lekhidre aduga nupi ani aso opan nangkhre hairi Intelligence ki maikaidagi Uttar Pradesh ki Holy City ama oriba Ayodhya da terror attack chatharakpa yai haina khangalakpagi matung ina city asigi akoiba mafam singda high alert lauthokre Pau asina haribadi intelligence agency singi maikaidagi ngarang Holy City asida yumthang nariba Nepal dagi lalhoba sing changsilakpa yabagi chingnaba leire haina khangalakibani masigi matungda city aduda police samadi security force ki maikaidagi akanba section thorang lokhatkre Gujarati Badodara district ki manung chana leiba Davoi town da leiba hotel amagi septic tank sengbada sanitation worker mari yauna mioi tare sor funjinduna lekhidre thaudo asi ngarang ayuk Davoi gi Fartikui da leiba Darshan hotel da gas leak orakpadagi sor honba ngamdaduna lekhidabani thaudo asi ki pau hek phangbaga mafam maduda fire brigade amadi Davoi civic body gi apunba kangbu amana teng manung da leiriba mioi sing adu kanana ba honakhi Adum oinamak pung ahum chupna honaraba matungda mioi sing adugi thawai yaudraba hakchang adu teng adudagi lokthokpa ngamkhi hari ngasi ayuk phone ki ba pauche singda kari maroba pau yokhibage habdu mem punamok mieng taminasi Lamjingba Times Manipur dasu World Blood Donor Day pangthokre Bureaucrat officer na mathau tawdabadagi overdraft takibane Lusing basing Delhi da paishinakre Financial discipline leitaba laingak asi dismiss tawduna CM gi mathakta thigatlu Sotin Kumar Manipur High Court na kwamana gi case admit tawkre haukiba sahi 15 da RBI na hakthengnana thingjilakibadi amukta yaukhidri wa thaduna senthok lambi lehena bahona si Syam Kumar Sangai Express Pong do ungkhanare Delhi da pangpai da paishinakre NPPD high level gi warep ingani Jayant Kumar CM gi mathakta inquiry tawgadabane CPI overdraft koklasu ahenba fund darkar oiri Pongna form N Virena Prahlad Patel Kiren Rijiju unakre BJP gi minister MLA Singh Delhi da sangshinakre Sahitya Academy Puruskar lauthokpada Jiten amasung RK Sanahanbi yaure We Lanfao CM Virena Kiren Rijiju amasung Prahlad Singh Patel unakre Deputy Chief Minister Joy Kumar, Minister Biswajit Amadi MLA kaya Delhi da Thomjin Kray. NPP gidi party lusing basing gi firep ta satkani Jayant Kumar. Lup ki khulai fa ki belaite. Overdraft tari basigi matang da Chief Minister gi mathakte inquiry tawgadabani CPI. Sajiwa jail gi fadok ama conviction gi matam sudana thadokre. Naharol gi thokdang. Chief Minister na Union Minister Prahlad Patel amasung Rijiju ga unakre. Ngasi Union Finance Minister Nirmala Sitharaman ga unagadori. CM Sindok nabagi lalong da NPP gi Minister Singh, BJP gi Minister MLA Singh Delhi da Thomjin Kray. Pung nifan gi Imphal Jirivam lambi ban handok kray. Bharat Sarkar na Manipur miyam gi mayok da warep hanna logduna Manipur thugai na bahona rupa khuding da chapcha na thengnagani amuko. Ichel Express Sports University sapa hauragani haibagi thajaba pirakre. Tourism hena sapan hanabasu thabak paikhatlagani Chief Minister. State government matam khara suspend tawraga overdraft tahanbagi damak CM gi mathakta inquiry tawgadabani Sotin VDF sing gi extension order thokviyo Riyas Malem gi idan tawbagi numit thoram Bamboo Resource and Product Development haiba workshop pangthokre Zoom cultivation gi mahutta wa thavana lamdam asigi senmilon hengat hanba ngamgani Syam Kumar Sana Leiba Delhi da sensin akibadagi Imphal da minister ani khak lehore Taishino yadragadi president rule thamlaba yai observer Chief Minister N Virena ngasi BJP ki President Amit Shah unadori Iraiba Hojik oiriba political ki crisis asida party ki high command ki warep ingani Lusing basing Delhi ki political base camp ta paishina kray governance ki mami taba watpagumna tawrakle Bharat ki khaibung tahanaba thokshin ki mayokta leminase Loisilakpada maroiba pau amukana pizari Chief
Minister N. Biren ngasi Union Defense Minister Rajnath amadi Finance Minister Nirmala Sitharaman ga unakre. Leingak manungda luchingba senbagi irang kangkhalabasu BJP Manipur Pradesh ki President Bhavanandana kekulotuna lekhibada miyamna penadrei. Election ki Code of Conduct leiringa manungda work samadi power dagi yamlaba senfam ama lokhoki habase Chief Minister na khangfam thoi haina MPCC ki President Gaikhangam na haikre. Amadi lairabagi pankhai makhada leiba yum taramathoida naungna saba loiraba yum MLA Mirabai na khusinakre. Hauziki onadi Manipuri pau mata anse loizare miyeng tabiriba sungbu amukana khurumzari.